ngasi India gi president na Manipur da laktana hayeng Manipur da pangthok kadoriba lamdam masigi paidagi hena chawthok chaningai oiriba nupilan gi thoram saruk yagani haidana tongan tongan media singda phongdona ko pawi matung ina koi thengna jare adu India gi president na Manipur da lakma tamda Manipur sigi maruene India gi constitution gi head oiriba India da leriba praja lakh crore chamaga nifu umdoi mari suba praja singa sigi fundamental rights soidana phangangani constitution na piriba ekoi gi rights obligation kudimak guarantees kudimak soidana yongani haidana madu punamak adugi leibak mapu oiriba constitution gi mapu oiriba fundamental rights ki mapu oiriba India gi president na Manipur da lakma tamda hoji Manipur da constitution gi adu laba guarantee sing adu yorokte haibase ma masasu khangmam thui amade ekoi gi fundamental rights mana unaba laiba praja sing asigi lakh kun henba praja gi fundamental rights pidana lairibani masi pidana lairinge manung isida mahangna laibase fundamental rights aji piram gadoribra ekoi gi constitutional guarantees adu thamam gadoribra aiba wahang asi yana anbada lengbi raiba president gi mafamda IDP singi mahut sinjara kanda kokomina India gi president ekoi gi madam Draupadi Murmu gi mafamda ekoi kai khumna jabaga loina na ekoi wafam asi angachari hairiba pakhum ase mahangna handak laiba khongchara sida Manipur miyamda fundamental rights battana thamiba chahi ani makhai mattana thamiba che masi kamdoram doino haibasi gi pakhum mama Manipur miyamda thambiram gadabani haibase ekoi miyam gi pambani ani subada ekoi gi constitutional right fundamental rights to gi manung chaliba ekoi na ekoi gi isa gi iramdamda chaning mafam da chatpa yagani haigana constitution da iraga thamiba por do masi ekoi da chahi ni makhai yahandana thamiba se masi ekoi yahan lamga dori bra ai wang sima su ekoi president gi mahunda thamjani adu ngasi tungda phambiri ba ekoi gi IDP gi marai bak thiraba masagi maramdamda refugee magumna lehliba mioi lising kaya se makoi sing asi mahangna lainge matamsida karamba numit thagi numit phabugi manungda masa masagi mayumda hanjalan longgondo no haibase masigi chapchaba wafam ama president na miyamda thambiramu haiba wafam simaga thamjage kariguma mahangna laaga mafam masida thorom yarumaga mahana mapu oiriba constitution mahana mapu oiriba ekoi gi damakta soidana ba silliba ekoi gi fundamental rights adu mahana piba ngamamdana hangiba taragadi mahanga si ekoi gi president ni haina ekoi na lobam thokbra thoktabra haiba wahanga si ju mahagi phada thamjage ani subada ekoi ngasi da thana ekoi numit 13 ni chapchana numit 10 ni henjan gre kutta lehori si numit kunga kharani da kun mukta ngaire aduna hairiba porase ekoi mamangda Manipur lengakta governor da chief secretary da ekoi na piriba tongan ba nungti gi thariba memorandum sing asida ekoi mayek sing na panbani ekoi na thariba matam ase ekoi tamna masi khongjang ase ekoi na sida sum pamma lei haraga laithok piganu ekoi khongjang cancel lakani sida churiba maira ase masi maina am khatani maira am khatane khanbiganu masi gi maira asina khutta paiba maira paibi singi maira maibun ola ganda lambi sorok ta tholok ngaibiganu madu ngaina na bagi thabak tobiganu haibase ekoi mayek sing na haijarabani aduna hojik policy sembada warep lobada awana miyam sina leliba awana IDP sina leliba awana sing se khangdabagi mami tabagumna tawriba se masigi pora sing ase khangan na bai damangta ngasi dagi hauraga ekoi ahan boyna ngasi ase ekoi kokomi gi thomi sing ekoi gi ima sing women wing gi amadi IDP gi luchingba sing yaura kanda ekoi ihan hanbai no ekoi relief camp amada ekoi ngasi ahing lenduna relief camp da chahi ani makhai hena awana khanga leleiba amadi lenga doriba punsi asigi masi kayam wai kayam nungai masi makha tana lelan ba phabra hauna bra hauna dabra haibasi khangna nabai dangta ekoi isa yauna ngasi ahing lengani aduga masi ahing lenma matamda leiba asigi wareb lagu doriba leiba asi mang tharaga miyam gi damukta phaphatta tawgani haidana miyamna ekoi gi thajaba thamiba ekoi lengak pasing miyamna thajaba thamiba ekoi gi officer sing bureaucrat sing moi masa sing asisu relief camp da wana khangiba IDP singi punsi mahing ase masi khangna da bida moisu ekoi mayam changdana makoi bu chingaga relief camp da ahing lelal nanabagi thabak choidana paikhalakani madu paikhatringai da miyam thengnariba awana sing ase masi khangna athubada masa gi mayumda hanjal hanma ngamnanaba thabak paikhat biu haiba wafam se haijage adu ekoi gi oinadi awana khangiba sing ase masi gi chapchaba paudam mama
ꯂꯧꯅꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯃꯗꯨ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯖꯔꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯧꯃꯤꯁꯤꯡ ꯄꯨꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡ ꯂꯦꯟꯖꯔꯒꯅꯤ